ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯗꯤ ꯆꯪꯕ ꯌꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯤ ꯆꯪꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯤ ꯆꯪꯕ ꯊꯤꯡꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯑꯁꯤ ꯑꯟꯗꯃꯥꯟ ꯏꯊꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯊꯠ ꯑꯃꯅꯤ꯫ ꯏꯊꯠ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕꯅ ꯆꯥꯎꯔꯥꯛꯅ 60 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯔꯣꯝꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯄ ꯎꯃꯪꯅ ꯄꯤꯛ ꯊꯜꯂꯤ꯫ ꯏꯊꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤ ꯀꯣꯔꯦꯜ ꯔꯤꯞꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯇꯤꯅꯦꯂꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯅꯗꯤ ꯀꯔꯤ ꯍꯥꯏꯅ ꯀꯧꯅꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 50ꯗꯒꯤ 100 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯆꯍꯤ 60,000 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯃꯐꯝ ꯀꯌꯥꯗ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯝꯃꯤ꯫ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯈꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10,000ꯗꯒꯤ 30,000 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯅ ꯅꯥꯏꯇꯣꯝ ꯇꯔꯛ ꯂꯩꯔꯛꯂꯤ꯫ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯁ ꯁ꯭ꯇꯣꯟ ꯑꯦꯖꯒꯤ ꯇ꯭ꯔꯥꯏꯕꯒꯨꯝꯅ ꯁꯥ ꯇꯥꯟꯗꯨꯅ, ꯉꯥ ꯐꯥꯗꯨꯅ, ꯀꯣꯏꯅ ꯆꯠꯂꯒ, ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯒ ꯆꯥꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯄꯥꯝꯗꯕꯗꯒꯤꯅꯤ꯫ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯇꯥ, ꯇꯦꯅꯆꯤꯡꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯜꯂꯛꯄꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯩꯔꯤ꯫ 1867ꯗ ꯃꯤꯑꯣꯏ 100 ꯇꯣꯡꯕ ꯏꯟꯗꯤꯌꯥꯟ ꯃꯥꯔꯆꯦꯟꯠ ꯁꯤꯞ ꯑꯃ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯝꯃꯤ꯫ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁ ꯔꯣꯌꯦꯜ ꯅꯦꯚꯤꯒꯤ ꯃꯇꯦꯡꯅ ꯖꯍꯥꯖꯇꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯀꯟꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯇꯨꯡ 1880ꯗ ꯃꯣꯔꯤꯁ ꯕꯤꯗꯥꯜ ꯄꯣꯔꯠꯃꯦꯟ ꯀꯧꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯒ ꯎꯅꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯟꯗꯃꯥꯟ ꯑꯃꯗꯤ ꯅꯤꯀꯣꯕꯔꯒꯤ ꯏꯊꯠꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯑꯌꯥꯝꯕ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨꯁꯤꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯇꯣꯠꯅ ꯇꯤꯟꯅꯕ ꯈꯔ ꯍꯧꯔꯕ ꯃꯇꯝꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯔ ꯑꯁꯤꯅ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯏꯊꯠꯁꯤꯡꯗꯒꯤ ꯇ꯭ꯔꯥꯏꯕ ꯈꯔꯁꯨ ꯌꯥꯎꯍꯜꯂꯒ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯒ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯒ ꯃꯔꯣꯜ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯟꯅꯔꯝꯕꯅ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯚꯥꯔꯠꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯒ ꯎꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯈꯣꯡꯆꯠ ꯀꯌꯥ ꯆꯠꯂꯝꯃꯤ꯫ 1967ꯗ ꯇ꯭ꯔꯤꯂꯣꯛꯅꯥꯊ ꯄꯟꯗꯤꯠꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁꯠ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯤ 10 ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯗꯦ꯫
1970 da amuk hanna official research team ama mafam asida sadami loinana mafam asi India gi territory ni khangnaba nungda thaduna mafam asida thanammi khongchat asida su sentinel sing thengnikhide 1974 da Andaman and Nicobar Island da laiba tribe singi documentary namagi National Geographic film crew khara chalammi khongchat aduda Triloknath Pandit Sriorami makoina khudoloina yubi khara amadi ok ama island torbanda thamlammi aduga khara handoklaga makoina laptakna sentinel singna kari tobuge habadu yengduna leirami Nehaki matungda sentinelis khara tholaklaga makoida ten kablaktuna landaraklami maduda natana moina thamamba okadusu tana tinduna halaba matungda mafam aduda phumjalami makoina ten kablaktuna landarakpada laibak thibidagi film director gi mafaiganda tena palami North Sentinel sing asi camera da ihan hana nambasi masigi opposition oilami 1981 da Martian ship ama Primrose Cove Bangladesh tagi Australia da chadami laibak thibadagi lammi da nole nushit laktuna jahas adu island asigi torbanda yumshinduna leirami masidasu Sentinel singna jahas aduda ta langsinduna tien kapsinduna attack tawrami asumna haptamuk leiraba matungda helicopter laktuna jahas aduda hingduna leiriba yauriba miyosing kalammi akaya toy thoklaba jahas adu ngasi fawba lengdana adumak mafam asida leiri Google Map ta yengbada jahas adu asumna uyu 1991 gi January thada Indian Anthropology gi team ama mafam asida chalami hariba team asi anthropologist Madhubalana luchinglami adubu handakti sentinel singna yamna ingtamna leiduna yubising pirakpadu lawduna marup ama oibagi maongdo lami masina North Sentinel singna marup oibagi maong matawulakpa ihan hanbani mathang numita amuk chatpadasu travel nupa amana ten kablakye tawda nupi ama tholoktuna khamduna ten kapke toromadu tohanki khongchat asina island aduda kumthaduna sentinel singda yubi khudoloina piba ihan hanba oirammi masigi matungda tha khara layagasu pandit amadi Madhubala ani punna mafam sida chaminarami khongchat asidasu sentinel singna marum mapang oibagi maongda khulai sijinadana khudoloina piriba yubising lawrami sentinel singna aroiba oina asumna marup mapang oibagi maong ulakpasi khongchat asina oirami 1991 gi matungda chatpa khongchat singdari hanagum sathiba matau utuna ten kablaktuna landarakpagi thawong adumak tawrami matam khara marup oibagi maong ulamlaga amuk hanagum sathirakpagi maram kananasu khanglamde makoina mapangi kalup singa asuki matik loinaba pamdabagi maong sina 1997 da India government na island asida changbagi athingba thamki asumna hairiba island asi ngasi phawba mi changba yadaba mafam ama oiduna leiri mataw karamna island asi mi changba thingkibano haibugi maramda ikoi mayam khangminare masigidi matang swaida losinjaragi mayamdagi kainanaba yathang nijari